Miyoi ikoina layriba Fermi asida earthquake tsunami sing asibu ikoina control toba ngmlabadi kadi oyakkani. Universe asida layriba makhal gi energy sing asibu sijinnaba ngambagi maong yenglaga Russian astrophysicist Nikolai Kardashevna 1964 da wakhal na sakatuna hypothetical oiba maru oiba level haibidi civilization makhal ahum khaidoklabi. Type 1 civilization. Civilization asida layriba jati sing asina makhoigi home planet adugi energy singbu sijinnaba ngami. Planet aduda phangba solar energy, wind energy, nuclear energy masigi mathakta planet aduda thokliba tsunami earthquake na chingba faubadagi energy loshanduna sijinnaba ngami. Aikoina lainadiba malem Fermi asidi type 1 civilization fauba hojiki oinadi yauba natri. Kardashev scale asigi matung ina pathokluarabadi Earth ki civilization achi 0.7 khakta ngai. Type 2 civilization. Hairiba makhalgi civilization asina maikhoigi planet aduna koiriba star adugi energy singbu sijinnaning mamongna sijinnaba ngami. Aduga mamangi civilization type 1 dagi type 2 na sakti leibesu helibani. Type 3 civilization. Civilization asidi laiguma makhalgi civilization haibasu nobloi. Type 3 civilization asida layriba jati sing asina makhoina layriba galaxy pumba control toba ngamli. Aikoi miyoi asina hariba type 3 civilization asibu oiramlagadi aikoina hojik layriba Milky Way galaxy asi punna control toba ngamgadawribani amadi masidagi energy aduna anoba star black hole kaya sembasu ngamgadawribani. Achuk chawkraba universe asida scientist singna karigi alien layramgani thajanaribanu masiki maram khara hayabada aikoigi observable universe asi achuk matik chawi masida 2 trillion galaxy yauri galaxy amada chawrakna star billion amada ki trillion ama phawba yauri aikoina layriba Milky Way galaxy asi chawrakna star 100 billion yauri. Space ki thijaloi NASA gi scientist singna aikogi malem Fermi asi ga manaba planet kaya laiba thengnari makhoi sing asi star sing adugi habitable zone na laibasu yauri. Aikoina hojik layriba Milky Way galaxy asidasu Earth ka manaba planet 40 dakina 50 billion phawbasu thengnare. Aduga alien singa se layramgani ju haire aduga ngasi phawbada karigino makhoigi laibagi khudam thangdam amatta phangdribano. Masigi matangdasu scientist kayana makhoigi oiba theory kaya ama phongtokli. Universe asida hingliba cha akhoi khaktara natragana thawai panba jiba ama layramlagasu makhoigi intelligence watpagira atopa civilization ama layramlei hairagasu makhoi masen amaga nuclear war climate disaster tholakpada mangkhrabara. Atopa alien singna tharakpa signal ado akhoi myoibana taba ngamdaba signal khangba ngamdaba signal ama oibagira akoina alien hariba se makhoi singa se atopa dimension amada laibagi oiramgadra makhoigi intelligence se asuk imatik wanghibana type 3 civilization yaukiduna lotuna laikhrabara natragana myoiba akoina chawkhatpa watpadagira akoigi universe ase yamna chawbana maram oiraga chathok chasinda pharak tabadagira maram singa se allabasu maram asina oiramgani haibadudi ngasi phawba khangbana tri.